ꯊꯥꯞꯂꯕ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯕꯣꯏꯆꯥ ꯀꯧꯕ ꯌꯥꯝꯅ ꯆꯝꯖꯕ ꯅꯤꯄꯥ ꯑꯃꯒ ꯅꯥꯎꯇꯣꯟ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯅꯧꯅ ꯍꯣꯡꯂꯛꯄ ꯁꯦꯟꯗꯤ ꯀꯧꯕ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯤꯄꯥ ꯑꯃꯒꯁꯨ ꯃꯈꯣꯏꯒ ꯃꯔꯨꯞ ꯁꯥꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯁꯦꯟꯗꯤꯗꯤ ꯌꯥꯝꯅ ꯂꯧꯅꯝ ꯆꯥꯎꯏ, ꯄꯨꯛꯆꯦꯜ ꯁꯦꯡꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯨ ꯎꯕꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯛꯇꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤ꯫ ꯁꯣꯝꯗ ꯕꯣꯏꯆꯥꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯌꯥꯝꯅ ꯈꯟꯖꯩ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯒꯤꯗ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯕꯣꯏꯆꯥ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯅꯪꯒꯤ ꯃꯔꯨꯞ ꯅꯥꯎꯇꯣꯟꯗꯨꯁꯨ ꯏꯄꯥꯅ ꯌꯥꯝꯅ ꯎꯅꯤꯡꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯏꯄꯥꯅ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ, ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯃꯦꯟꯁꯤꯟꯕꯁꯨ ꯏꯄꯥꯅ ꯉꯝꯗꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ, ꯇꯟꯕ ꯌꯥꯗꯦ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯥꯟꯅ ꯍꯨꯏꯅ ꯇꯧꯕ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯁꯨ ꯅꯥꯎꯇꯣꯟ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯩꯅ ꯆꯠꯄꯗ ꯅꯥꯎꯇꯣꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯑꯗꯣ ꯍꯣꯏ ꯄꯥꯕ, ꯄꯥꯕꯅ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯁꯣꯏꯗꯅ ꯏꯟꯖꯒꯅꯤ꯫ ꯅꯆꯥ ꯍꯣꯠꯅꯕ ꯁꯨꯡꯂꯦꯞ ꯂꯦꯞꯆꯔꯣꯏ꯫ ꯄꯥꯕꯕꯨ ꯅꯆꯥꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯣꯏꯅꯤ꯫ ꯑꯗꯣ ꯄꯥꯕ, ꯑꯩ ꯅꯥꯎꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯔꯒꯦ, ꯑꯗꯨꯒ ꯅꯥꯎꯇꯣꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯄꯥꯕ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯤꯗꯤ, ꯆꯠꯊꯣꯛꯎꯔꯣ ꯆꯠꯊꯣꯛꯎꯔꯣ꯫ ꯑꯩꯒꯤ ꯏꯇꯥꯎꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯊꯕꯛꯀ ꯆꯠꯊꯣꯛꯑꯝꯒꯗ꯭ꯔꯅꯦ? ꯑꯩꯅ ꯈꯜꯂꯒ ꯂꯥꯛꯏꯕ ꯊꯕꯛꯁꯤꯒ ꯃꯥꯅ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯌꯥꯝꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯣꯛꯑꯝꯒꯗꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯛꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯪꯂꯒ ꯍꯦꯛꯇ ꯍꯧꯔꯨꯔꯒꯦ꯫ ꯏꯇꯥꯎ, ꯏꯇꯥꯎ ꯅꯥꯎꯇꯣꯟ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯇꯥꯔꯦ꯫ ꯏꯇꯥꯎ, ꯌꯥꯝ ꯉꯟꯅ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ? ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ, ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ꯫ ꯃꯥꯅꯦ ꯏꯇꯥꯎ, ꯑꯩꯒꯤꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯄꯥꯕꯅꯁꯨ ꯏꯇꯥꯎꯕꯨ ꯌꯥꯝꯅ ꯁꯣꯜꯍꯧꯏ꯫ ꯑꯩꯅ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯀꯅꯤ, ꯏꯇꯥꯎꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯇꯨꯔꯦꯜꯗꯨ ꯏꯁꯤꯡꯁꯨ ꯈꯔ ꯀꯪꯊꯍꯧꯏ꯫ ꯑꯗꯨꯅ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯅꯁꯨ ꯐꯥꯒꯅꯤ ꯈꯟꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯏꯇꯥꯎ, ꯍꯦꯛꯇ ꯐꯥꯔꯨꯁꯤ꯫ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯦꯛꯇ ꯆꯠꯂꯁꯤ ꯏꯇꯥꯎ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯏꯕꯥꯅꯤꯁꯤ ꯏꯇꯥꯎ ꯁꯦꯟꯗꯤꯁꯨ ꯍꯥꯏꯐꯦꯠ ꯍꯧꯕꯤꯔꯨꯁꯤꯔꯥ? ꯃꯥꯁꯨ ꯉꯥꯁꯦ ꯐꯥꯅꯤꯡꯉꯝꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯔꯣꯏꯁꯤꯗ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥ ꯐꯥꯕꯁꯦ ꯃꯥꯗꯤ ꯍꯩꯅꯔꯝꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯐꯥꯔꯨꯔꯁꯤ꯫ ꯍꯣꯔꯦꯟ ꯉꯥ ꯐꯥꯔꯨꯕ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯥꯗꯒꯤꯁꯤꯕꯨ ꯏꯇꯥꯎ ꯕꯣꯏꯆꯥꯒ ꯅꯥꯎꯇꯣꯟꯒ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯅꯦ, ꯃꯕꯥꯅꯤꯒꯤꯁꯦ ꯉꯥ ꯐꯥꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯀꯥꯇꯤ ꯍꯧꯕꯤꯔꯝꯕ ꯅꯠꯇꯦꯅꯦ꯫ ꯍꯧꯔꯒꯁꯨ ꯑꯩꯅ ꯆꯠꯄꯤꯒꯗꯧꯁꯨ ꯅꯠꯇꯕ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯏ ꯄꯦꯟꯅ ꯐꯥꯖꯍꯧꯔꯣ꯫ ꯍꯣꯔꯦꯟ ꯅꯣꯏꯅ ꯉꯥ ꯐꯥꯕ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯣꯏꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯈꯪꯅꯤꯕ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯉꯥꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯂꯩꯔꯝꯈ꯭ꯔꯦꯗ꯫ ꯑꯗꯨꯅꯦ ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯦ, ꯉꯥ ꯁꯣꯏꯗꯅ ꯌꯥꯝꯅ ꯐꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯐꯥꯔꯦꯗꯅ꯫ ꯑꯗꯣ ꯏꯇꯥꯎ, ꯉꯥꯁꯦ ꯏꯇꯥꯎ ꯁꯦꯟꯗꯤꯒꯤꯁꯨ ꯁꯔꯨꯛ ꯈꯔꯗꯤ ꯇꯝꯃꯨꯁꯤ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯍꯦꯛꯇ ꯊꯤꯜꯂꯨꯁꯤ꯫ ꯏꯇꯥꯎꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯝꯒꯗꯕꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯗꯤ ꯏꯇꯥꯎ ꯁꯦꯟꯗꯤꯗꯣ ꯀꯧꯔꯒ ꯄꯥꯕꯒ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯄꯥꯕꯅꯁꯨ ꯍꯔꯥꯎꯒꯅꯤ ꯈꯜꯂꯤ꯫ ꯍꯔꯥꯎꯔꯣꯏꯗ꯭ꯔꯅꯦ ꯏꯇꯥꯎ?
ꯑꯣ ꯏꯇꯥꯎ ꯑꯅꯤꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯕ ꯃꯥꯜꯂꯤꯗ ꯑꯦ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯕꯨ ꯏꯇꯥꯎ ꯆꯪꯉꯛꯑꯣ ꯐꯝꯁꯤ ꯂꯥꯛꯎꯅꯦ ꯍꯧꯖꯤꯛꯇ ꯏꯇꯥꯎꯒꯤ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯅꯦ ꯑꯗꯨꯕꯨꯔꯣ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯇꯨꯔꯦꯜꯗꯨꯗꯒꯤ ꯅꯥꯎꯇꯣꯟꯒ ꯏꯕꯥꯅꯤ ꯆꯠꯂꯒ ꯐꯥꯔꯨꯔꯤꯅꯦ ꯗꯥꯎꯁꯨ ꯌꯥꯝꯅ ꯌꯥꯕꯒꯤꯔ ꯀꯩꯅꯣ ꯉꯥꯁꯦ ꯌꯥꯝꯅ ꯐꯥꯔꯛꯑꯦ ꯑꯗꯨꯅ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯅꯥꯎꯇꯣꯟ ꯏꯕꯥꯅꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯉꯥ ꯐꯥꯕ ꯆꯠꯂꯒ ꯑꯩꯕꯨꯗꯤ ꯍꯧꯔꯝꯗꯕ ꯅꯈꯣꯏ ꯑꯅꯤꯈꯛ ꯆꯠꯂꯤꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯁꯤ ꯏꯇꯥꯎ ꯍꯣꯏ ꯍꯥꯎꯅ ꯆꯥꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯃꯤꯔꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯏꯇꯥꯎꯕꯨ ꯍꯧꯔꯝꯗꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯉꯥ ꯐꯥꯕꯁꯤ ꯏꯇꯥꯎꯗꯤ ꯍꯩꯅꯔꯝꯃꯣꯏ ꯈꯟꯕꯒꯤ ꯅꯥꯎꯇꯣꯟ ꯏꯕꯥꯅꯤ ꯈꯛ ꯆꯠꯄꯅꯦ ꯑꯗꯣ ꯏꯇꯥꯎꯅ ꯋꯥꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯃꯊꯪ ꯆꯠꯄꯗ ꯁꯣꯏꯗꯅ ꯍꯧꯔꯝꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯁꯤ ꯃꯥꯅꯦ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯏꯇꯥꯎ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯐꯥꯔꯛꯏꯕ ꯉꯥꯁꯦ ꯄꯥꯕꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯗ ꯆꯥꯃꯤꯟꯅꯔꯁꯤ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤ ꯉꯥꯗꯣ ꯍꯥꯎꯅ ꯆꯥꯖꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯁꯦꯟꯗꯤꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯏꯆꯥꯒ ꯅꯥꯎꯇꯣꯟꯒꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯁꯦꯟꯗꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯦ ꯈꯟꯕꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯑꯐꯕ ꯁꯥꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯋꯥꯕ ꯄꯤꯕꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯟꯗꯤꯅ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯕꯣꯏꯆꯥꯗꯣ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯔꯨꯞ ꯅꯥꯎꯇꯣꯟ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯊꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯊꯕꯛ ꯑꯃꯠꯇꯁꯨ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ ꯑꯗꯣ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯏꯇꯥꯎꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯕꯁꯨ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯍꯧꯁꯤ ꯍꯥꯏꯅꯕꯗꯣ ꯃꯗꯨꯒꯤ ꯁꯤꯟꯐꯝꯗꯨꯁꯨ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯏꯇꯥꯎ ꯑꯩ ꯋꯥꯈꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯊꯣꯛꯎꯔꯣ ꯃꯊꯪ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯏꯇꯥꯎ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯑꯩꯅ ꯆꯠꯊꯣꯛꯄ ꯉꯝꯂꯣꯏ ꯑꯩꯒꯤ ꯊꯕꯛꯇꯨꯗꯤ ꯀꯣꯟꯅ ꯆꯠꯂꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯇꯥꯎꯒꯤ ꯎꯄꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯂꯩꯔꯝꯃꯨ ꯏꯇꯥꯎ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯇꯥꯎ ꯅꯪꯁꯦ ꯑꯩꯒꯤ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯑꯁꯨꯝꯅ ꯅꯥꯎꯇꯣꯟꯗꯣ ꯕꯣꯏꯆꯥꯗ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯝꯕꯤꯗ ꯋꯥꯈꯜ ꯈꯟꯅ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯀꯗꯥꯏꯗꯅꯣ ꯎꯡꯉꯒ ꯂꯥꯛꯏꯁꯤꯕꯨ ꯏꯇꯥꯎ ꯁꯨꯝ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯂꯥꯛꯂꯝꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛ ꯕꯣꯏꯆꯥ ꯍꯣꯏꯗ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯤ ꯕꯣꯏꯆꯥꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯦꯟꯗꯤꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯟꯗꯤꯗꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯇꯥꯎꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯗꯣ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯂꯣꯟ ꯑꯣꯏꯅ ꯄꯩꯁꯥ ꯁꯣꯏꯗꯅ ꯄꯤꯍꯟꯒꯦ ꯀꯥꯟꯗꯦ ꯕꯣꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯇꯥꯎ ꯕꯣꯏꯆꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯣꯟ ꯑꯣꯏꯅ ꯂꯧꯕꯗꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯏꯇꯥꯎ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯏꯇꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯁꯦꯟꯗꯤꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯕꯦꯡꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯦꯡꯛꯇꯒꯤꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ ꯁꯣꯝꯗ ꯕꯣꯏꯆꯥꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯟꯕꯗꯒꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯕꯨ ꯌꯥꯒꯅꯤ ꯍꯥꯏꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔ ꯅꯠꯇꯦ ꯄꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯕꯅꯦ
ꯑꯩꯅ ꯆꯪꯒꯗꯕ ꯁꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯇꯧꯔꯒ ꯀꯥꯎꯟꯇꯔꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯝꯂꯕꯅꯤ ꯀꯥꯎꯟꯇꯔꯒꯤ ꯅꯤꯄꯥꯗꯨꯅ ꯂꯣꯏꯅ ꯌꯥꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯩꯁꯥꯗꯣ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯕꯛꯁꯨ ꯑꯆꯧꯕ ꯄꯥꯏꯈꯠꯄ ꯉꯝꯂꯅꯤ ꯄꯥꯕꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯥꯎꯇꯣꯟꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯗꯨꯒ ꯏꯇꯥꯎ ꯁꯦꯟꯗꯤꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯇꯣꯜꯂꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯦꯟꯗꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯏꯇꯥꯎꯅ ꯑꯁꯨꯛ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯅꯪꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯃꯛꯇꯗ ꯕꯦꯡꯛ ꯑꯃꯒꯤ ꯀꯥꯎꯟꯇꯔꯗꯒꯤ ꯄꯩꯁꯥꯕꯨ ꯍꯨꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯩꯒꯤ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯃꯤꯗꯤ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯇꯠꯅꯔꯕꯅꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯔꯨꯕ ꯇꯥꯔꯦ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯌꯥꯔꯅꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯗꯨꯛ ꯇꯥꯕꯗ ꯍꯪꯒꯣꯏꯔꯕ ꯋꯥꯗꯨꯕు ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯇꯥꯎꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯔꯝꯂꯒ ꯂꯥꯛꯄ ꯑꯗꯨꯛ ꯊꯥꯖꯗꯕ ꯋꯥꯈꯜꯗꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯣꯏ ꯈꯜꯂꯤ ꯏꯁꯣꯔ ꯂꯩꯔꯤ ꯏꯁꯣꯔꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯏꯇꯥꯎꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯅꯣ ꯌꯥꯔꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯆꯠꯄꯤꯔꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄꯥꯕ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯁꯦꯟꯗꯤꯅ ꯕꯣꯏꯆꯥꯕꯨ ꯑꯗꯨꯃꯛ ꯎꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧꯁꯤꯕꯨ ꯑꯁꯨꯛ ꯊꯥꯖꯗꯕ ꯊꯕꯛꯄꯨ ꯏꯆꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯏꯆꯥ ꯅꯥꯎꯇꯣꯟꯗ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯈꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤ ꯏꯇꯥꯎ ꯁꯦꯟꯗꯤ ꯃꯥꯃꯛꯅ ꯑꯗꯨꯛ ꯊꯥꯖꯗꯕ ꯋꯥꯈꯜ ꯏꯇꯥꯎꯗ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯗꯣꯛꯀꯅꯤ ꯏꯇꯥꯎꯒꯤ ꯃꯇꯨ ꯀꯅꯥꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯄꯥꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯆꯥꯅ ꯁꯣꯏꯗꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯤꯗꯣꯛꯂꯒ ꯍꯪꯕꯗ ꯈꯨꯗꯤꯡꯃꯛ ꯁꯦꯟꯗꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥꯎꯟꯇꯔ ꯁꯦꯟꯅꯔꯤꯕ ꯅꯤꯄꯥꯗꯨꯒ ꯃꯥꯟꯅꯔꯒ ꯕꯣꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯅꯥꯎꯇꯣꯟ ꯈꯨꯗꯛꯇ ꯁꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯥꯎꯇꯣꯟ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯏꯗꯨꯕꯨ ꯏꯇꯥꯎ ꯅꯪꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯥꯖꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯦ ꯅꯍꯥꯛꯀꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯆꯝꯖꯈ꯭ꯔꯕ ꯏꯇꯥꯎ ꯕꯣꯏꯆꯥꯕꯨ ꯅꯪꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯅꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯈꯠꯀꯅꯤ ꯕꯦꯡꯛꯇ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯛ ꯅꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯍꯜꯂꯣꯏ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯂꯒ ꯃꯍꯤꯛ ꯀꯨꯝꯂꯕ ꯅꯪ ꯑꯣꯏꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯟꯒꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯔꯝꯒꯤ ꯃꯤ ꯑꯃꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯔꯥꯜ ꯈꯨꯗꯤꯡꯃꯛꯀꯤ ꯆꯩꯔꯥꯛꯇꯤ ꯏꯁꯣꯔꯅ ꯑꯗꯨꯃꯛ ꯄꯤꯖꯒꯗꯕꯅꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅ ꯃꯗꯨ ꯈꯪꯖꯗꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯁꯦꯟꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯒꯤ ꯃꯥꯡꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯦ ꯍꯣꯠꯅꯕꯤꯒꯅꯨ ꯏꯇꯥꯎꯕꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯠꯁꯤ ꯏꯇꯥꯎ ꯅꯥꯎꯇꯣꯟ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯇꯥꯎꯍꯣꯏꯒꯤ ꯃꯐꯝꯗ ꯃꯥꯡꯅꯕ ꯏꯇꯥꯎꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯑꯩꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯤꯑꯣꯏꯕꯅ ꯃꯁꯥꯗ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯆꯩꯔꯥꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯃꯁꯥꯅ ꯇꯧꯖꯔꯤꯕ ꯑꯔꯥꯟꯕꯗꯣ ꯃꯁꯛ ꯈꯪꯖꯗꯦ ꯍꯥꯏꯕꯗோ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ ꯑꯩ ꯏꯇꯥꯎꯈꯣꯏꯗ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯅꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯕꯨ ꯇꯤꯜꯍꯟꯕꯤꯌꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯑꯣꯏꯔꯁꯤ ꯑꯁꯤꯃꯇꯪꯗꯤ ꯏꯇꯥꯎꯍꯣꯏꯅ ꯌꯥꯕꯤꯌꯨ ꯑꯁꯨꯝꯅ ꯁꯦꯟꯗꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗ ꯕꯣꯏꯆꯥ ꯑꯃꯁꯨꯡ ꯅꯥꯎꯇꯣꯟꯗꯣ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯁꯦꯟꯗꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯈꯤ